Leitanpokpi Uyok Singda Masakang the Mui Singna Lam Khopchinduna Lambi Shemnaba Hotnarakpagi Maiyokta Leitanpokpi Village Authority Young Sporting Club Leitanpokpi Yauna Khopchinduna Assembly Constituency MLATH Lokeshwar Yauna Governor Memorandum Pishinkhre ngasi Imphal Daliba Lokwavan Satuna Governor Unarga Memorandum Pisiluraba Matung MLA Thoksom Lokeshwar na SKTV News da Phongdorkibada Khopchinduna Assembly Constituency gi manung sana Leitanpokpi Uyok Singasi Village Authority gi lamamani Singasi gi Mayayda Kanagumba Mui Singna Maibung Amade, Gangpizang Village Anigi Marakta, Pauna Bayaba Lambi, Semgalak Hotnarakpagi, Nasi Governor da, Wafuma Sigi Matang da, Memorandum Pisilubada, Lambi Semagi Tabak Paikaliba Asi, Ating Batam Krahana Pongdorki. Village Authority Amadi, Maki Maikeri Central Force Yauna, Security Force Namapamadu, Naksana Bahairubada, Governor Tabak Oina Pangtolagani Haina Tazaba Piraki. Atuba matamda district asigi DC speaking order ama thokna wafam taksilamki governor gi maikai desu oirakli ba issue asida mafam adu da khundare bu khunja masel gi marakta irang thoktana wafam thamake haina paudamlaki MLATH location ama khataraduna mamangi chief secretary na thajaba piki ba lanjana duna relief camp ta leiriba sing masa masa gi mayumda hanjina ba tharakiba matam December 13 ngasi aruba numit asida paikhatli ba khongthang asigi miamda mayek sena paudambina ba mahana appeal tawki Mamangi Chief Secretary na 31 December manungda case na tawin haibado marangi Chief Secretary na harapon yawi ko case na tawna ma tawbi haibado mado thaba oina 100% pakthok na ba tawbiyu haibase ai Chief Secretary disu ane onaba governor disu haitare mado tawdagadi hena community hena nungai taba khotaba degi hena khoji wakhan gi lena na lakwa hengala kanda ba simising desi hengala kan hadana ina apil tawga hayeng gi ngasine lujuri Ado itadi kamana tawdage se thing bada haitara na ta hai ayun khangde madugi asagi singai tawra si mai wali habado hadana statement amatangi all media da haibiraga na taga public press conference tawna to oda thopi khara tawraga sai sanghen ge village na kayam lerege IDP sing sanghen ra kayam lage miyam na khangam sang bi ya haugi tawdre sin 31 December ki tawdre na kai gi rabi tawdre ngamau tabano haibado mapre te madu khangan bi na ina ismai na apil tawki simta